Akasbani Imphal, Ngangbam Rajishna Pau Pajari, Anbada Maruiba Pau. No mother Tangai for the Sang the Yadra Polam Sing, Manipur Miam the Panganaba Supreme Court Kendra Amadi, Raja Sarkar Kangan Kre. Security Force Nangasi Tongan Tongan Mamapam Sing the Satakiba Operation da Kujukulai Cameron Pagale Hari. Rajas the Hogs Power the Dengi Nabamio Chahum Ohum Sure, Imphal West Zilla case Sama Marfunipan Tenere. Raijapal Anusha weekend hari hingsana karigumba amatagi waroshin purapangamloi miyamna amatoina santi leina hingminaduna hingsagi wakalon thadokadabani amasung kendragi mantri Dr. R.K. Ranjan hari awangnompuki khutsa haibasingna makhoigi haithoi singthoiba adu uthoktuna amagagi marakta changdamnaba honagadabani Manipur thokliba hingsagi thokdoksingi case amaga mari lenana Supreme Court chataba case amada Kendra amasung Raja Sarkar anida Manipur gi miyamda nongmada tangai fadana changdraba yadraba potlam sing phanganaba khangan kre Chief Justice of India D.Y. Chandrachurna lusingba Supreme Court ki bench amana interim direction ama pass tawduna miyamna sana thagnaba yauna hidak langthakna chingba tangai fadaba potlam sing phangangadabani haina khangan kibani Hiramasiga Marilena, Kendra Amadi Raja Sarkana local Patorang Sing, September Tarukta, Pangtokadaba case asigi hearing da Pikalanaba court na Kanganki. Ngasigi hearing aduda Solicitor General Tushar Mehtana, Sarkar gi Maikai digi Paikaliba Torang Sing court asida thamki, Manghai, Manipur Toliba Irang Asiga Marilena, Tongan Bahiram Kiada Yengsinaba, Raja Sarkana Nodal Officer Ama Hapkre. Kendra Sarkana su Tengbang Pibagi Tabak Yauna, Tongan Matokta Batabak Sing, Leptana Paikali Haiki. Amaromda akan bangaksel gi makada Imphal Jiribam National Highway da tangai fadana changba pochai pusilapik tabak leptana chathari aikoi gi Jiribam paumin hai ngasi petroleum puba gari yauna mal puba gari chamyangkai Imphal gi damak Jiribam thadokre Bishnupur jila gi Naran Chena thamna popi phubalana chingba khulsing asigi singya da ngasi marini chanba numit paupada nomai kapna ba leptri aikoi gi Bishnupur paumin hai mafam aduda khulai paiba singna singdagi nomai amadi bom leptana kapsilakpadagi khul ngakpa singna handuna kapna ba leptri numit yung matung pung amarom tarakpa aduaida phubala ward number 2 da laiba mioi ama nomai na panki hari mafam aduda hogjik bom yauna nomai kapna bagi makol tari hari Amaromda Bishnupur jilagi oina hayeng ayuk pung mga dagi numit yung bapawba curfew komtokani hari. Imphal West, Imphal East amasung Kakching jilagi oina hayeng ayuk pung mga dagi numidang wairam pung taruk pawba curfew komtokani Thawal jilagi oina ayuk pung mga dagi numidang pung nipan pawba curfew komtokani. Assam Rifles amasung Manipur Police na tongan mamapam singda sathakiba operation da kujukulai kayamarom phagale hari. Assam Rifles ki PRO na thadorpa cherola madhai Bishnupur jila gi Naran Senada mahausa gi pibam da hanjilanaba security na thawrang kaya lokotle. Cherola dun hai akaknaba pau ama phangbadagi Thawal jila gi Kumu Singmai da sathaba operation da 9mm pistol ama rifle grenade launcher ahum grenade nipan amasung nongoi maru kayamarom phangle. Atopa thoktok amada Imphal West ki Champirok amasung Khongnang Pokpida thihumbagi thabak chathabada M16 rifle ama single barrel nomai ama 9mm pistol ani amasung grenade nipan phangle hairi Cherol duna makhata na hai Assam Rifles na Imphal West ki Komla Kongi Kulakba amadi Lafupa Teragi Maira Paibi Singa mipam pangtoktuna santi hanjalanabagi matangda wapam kaya khanaki Assam Rifles na Manipur nungsi sana na hingminanabagi damak tongan ba mapam nipan Ksh.Premchand jilagi Bunglon Ji Songlen Henglep Santing amasung Mulhoi Ching gi Kulakpa Singa wari sana ki hari Ukrul jilagi Sangsakta ngarang Kungja Singa mipam pangtoktuna wapam kaya khanakre hari Ksh.Premchand jila da hogjik oiriba ain amasung santi raksagi matangda district level scrutiny amasung coordination committee gi mipam pangtokre Manipur gi mapanda leiriba scientist sing yauna tongan ba academician sing na punduna Pan India Manipuri Maitai Scientists and Academician Association PIMSA haiba loop ama semkre loop asina hogjik rise asida thokliba irangna maram oirga hakthena na solaba singda mateng pangbagi thabak chathaba hokre makhata na rise ki thokdok watok singda loop asina angamba thokdang logani hairi Manipur tholiba irang asi loisinaba honabada Kendra Sarkar gi akhanaba mieng changba mathok tai haina National People's Party NPP gi maikai degi thamlakli wafam asi Lok Sabha gi adaksha oiramba laikhidraba PA Sangma gi humbudra taruk suba mapok kumon thoranga mari lenana NPP gi National Vice President Y Joy Kumar na phongdokhibani Naurem tong de leba dol asigi office ta pangthokpa thoram aduda Sri Joy Kumar hai maki dol na rise asida tholiba irang asi loisinaba paikhatpa yaba thabak sing leptana paikhatli
Raija asigi NPP gi MLA singna awa ana tarabasingda mateng pangbigi thabak leptana chathari haina Shri Joy Kumar na makha taki. Togliba irang asiga mari lenana tung koina chakadaba waroisin ama puraknaba honabada Bidhan Sabha gi sadasya singna mifam phamduna ningthina khanaba mathok tai hainasu hanagi Upamukhyamantri na phongdokki. Irapot Celebration Committee Communist Party of India Manipur State Council na Raija sigi hojik oirakliba thokdok wathok singda thokdang lauriba sing ningsinduna September thabu Manipur Integrity Man Manipur gi apunba saktam kannaba thengnakiba thabum haina ngasidegi hauna pangthokpa hogre. Thabum ama chathagadaba Manipur Integrity Man asida Raija sigi mafam kya da miyamgi khongjang amasung thauram kya pangthoktuna tangdu leitana leiminanaba wafam kya khanagani hari. Paugi maraktana break ama. Council of Higher Secondary Education Manipur na lauba Higher Secondary Improvement Examination lisingani kulumdoi gi theory subject sing lagliba September tarik mari gi ayuk pung tara da pangthok lagani mari leinaba mahiroi sing na exam asi mapung phana thana na ba council gi secretary na khangalakli tabiriba pawasi Akashbani Imphal legini Raija sida hojik phawbada dengue gi case ahum thengnare Raija gi National Vector-Borne Disease Control Program gi SPO Dr. S Gopal Singh thopa cherol amada hai Imphal West jila da laina asina khwaidagi yamna naba thengnare jila asigi oina case sama marfu manga Imphal East case nifu mari Thawal da case kun mari Bishnupur da myoi 18 laina asina naba thengnare aduga Bishnupur jila da Japanese encephalitis na naba myoi manga sure hari Bishnupur jila gi malaria officer Dr. Thaunajom Nabakishore na phongdopagi matungina laina ani asi makhata na sandorokta ba sexual thorang kaya leptana lokolagli thorang sing adudi fogging toba kangkhal sing hidak kap lupthokpa kang marung kokpa yaba mafam singda hidak saithokpa amasung awareness program pangthokpani Rashtriya Sevika Samiti gi Guwahati gi myoi marina saba mihit kangbu amana ngasi Raj Bhavan da Raijapal Anusaya Uike ga unaduna Raisas da kangrup ani gi marakta thokliba irang asina myoi kya laikidaba aduda nungaitaba phongdokre Sirimati Sunita Didi na lutsingba mihit kangbu aduna Raijapal da wathok asi atuba matamda loisinduna tung koina chanagadaba waroisin ama puraknaba haijaki makoina kangrup ani gi marakta thajanadabgi mawong ama leiribasi kohanduna nakal ani gi oiba wari sananaba thorang lokhatpinabasu haijaki Makoina Raija asigi tongan mafam singda hangliba relief camp da chatlubagi paudam Raijapal ta tamki lamdam ase santi purakna bohonabada Rashtra Sevika Samiti na lauriba thokdang adubo Raijapal na thagatpa loinana hojik khwaidagi mangjil thana paikakadaba thabakti jati kangrup ani asi punna amatoina wari sanaduna wathok asi loisinaba honabani haiki haukiba numit nini humni asida nauna irang thorokpa asida Raijapal na nungaitaba phongdokki manghai hingsa na karigumba amatigi warosin purakpa ngamloi maramaduna mipum khudimangna hingsa thadokadabani Raijapal na hai miyamna amatoina santi leina leiminaduna hingsa gi wakalon thadokadabani Manipur University ki Manipuri Department sinduna World Entrepreneurship Day gi thoram ga mari leinana nomagi oiba khanana nebagi thoram mangasi pangthokre Swabha Lambi Bharat Abhiyan gi makhada thoram adu department asida pangthokibani thoram aduga mari lenana University asigi School of Humanities ki din Professor N Arunana hai nupi singsu masagi senthok lambi lehenaba haibasi haujiki matamda tangai fadaba oire maramasna lairik tamlibi nupi macha singsu matangga chanaba khutsa haibagi lamsingda mai onsinbagi mathau tai haiki DM College of Teacher Education Imphal gi chatliba chahi asigi anoba academic session lisingani kulumdoi kunmanga gi induction cum orientation program asi pangthokre college asigi multipurpose hall pangthopa thoram amada college asigi principal Dr. R.K. Lokendra Singh hai program asina B.Ed first semester da tamgadriba training singa oja singa apaba mari thambada hena khudong chagani Academic session lisingani kulumdoi kunmari class 9 amasung 12 ta ming chananaba eligibility certificate launanaba application form lobagi matam thasigi taramanga phawa sangdokle haina Council of Higher Secondary Education Manipur gi cherol amana khangalakli Bishnupur jila gi thamna popida ngarang thokkiba nomoi kamnabagi thokdokta laikhidraba pebam devan gi asi bhaksang sarkar ga wari sanaba matungda logani haina misi asiga marilana semkiba JC na thamlakli thamna popi makha laikha da leiba laikhidraba mioi asigi yumda pangtopa pawgi mipam amada JAC gi convener moirang them muton na hai numit kya gi mamangdagi thamna popida rise police natraga Central Armed Police Forcing thambiu haina sarkar taksin lakibani adubu ngasi pawada thabakta onthorpa laitri Rise sida NRC sanhanaba honabada Thadok Students Association TSA na sagoli haina phongdorakpabu Information Center for Hill Areas Manipur isamna thagatpa phongdorakli sarkar nasu thorang asi kanglon chumna paikhalakani haibagi thajaba thamli haina loop asina phongdokpaga loinana Rise asigi miyamna NRC sanhanaba paikhatpa thabaksingda sagot minasi hairakli
आकाशवाणी इम्फाल की सेरेंग नबकुमार अंगोम ngasi ayuk masagi yum uripok sinam lekai da laikidre masagi sahi 60 sukre दूरदर्शन केंद्र इम्फाल की ग्रेड बी मणिपुरी डांस की ऑडिशन की दमक फॉर्म लौखिबसिंगना मखोई की मेंसिलेबा फॉर्म थासी की निपान फावदा पिसेक लंगनबा दूरदर्शन केंद्र इम्फाल की सेरोल अमना हाइरी ग्रेड बी हाई अमसुंग ग्रेड ए मणिपुरी डांस ऑडिशन याउनिंगबसिंगना मखोई की एप्लीकेशन फॉर्म वीडियो रिकॉर्डिंग के लोइनना थासी की मनुंग द पिक्सल लगनबसु खंगलकली बेंगलोर पांथोकदबा रीजनल इक्वेस्ट्रियन लीग दा मणिपुर इक्वेस्ट्रियन टीम सरुक यारगनी लीग असी एएससी राइडिंग एंड पोलो एकेडमी दा थास की 15 दगी 13 फाव पांथोकनी मसीगी मांगोइनना रॉयल्स इक्वेस्ट्रियन एकेडमी दा मणिपुर की टीम असिना नुमित 12 की सो जंपिंग अमसुंग ड्रेसेस ट्रेनिंग प्रोग्राम दा सरुक यागनी हाइरी आकाशवाणी इम्फाल की पाउ ताबिरी मंथन हाइना मिंगथोनबा नॉर्थ ईस्टर्न स्किल्स एंड एंटरप्रेन्योरशिप कनक्लेव लिसिंग अनि कुलुमदोय ngasiदगी गुवाहाटी की श्रीमंत शंकर देव इंटरनेशनल ऑडिटोरियम दा हौक्रे नुमित हुमनी चथगदबा कनक्लेव अदु केंद्र की स्किल्स अमसुंग एंटरप्रेन्योरशिप डेवलपमेंट की राज्य मंत्री राजीव चंद्रशेखर ना हौदोखिबनी थौरमद्र सरुक याकिबा केंद्र की मपान थौरम राज्य मंत्री डॉक्टर राजकुमार रंजन हाई हौकिबा चही मापन असिदा अवांग नोंपोक लमदमदा शिक्षा यावना खुदसा हाइबगी लमदा खुमांग यांगना चखोलकली मांग हाई ट्रांसफॉर्मिंग लाइव्स बिल्डिंग फ्यूचर्स स्किल डेवलपमेंट एंड एंटरप्रेन्योरशिप इन नॉर्थ ईस्ट हौदोक्तुना लमदम मसिबु खुदसा हाइबगी लम अमसुंग मसिगा चुनबा इंडस्ट्री की इकोसिस्टम अमा सेंबा हाइबसी सरकार असिगी मरोइबा थौदांगनी मंत्री नाई लमदम असी खुदसा हाइबा मियोय क्याना कौना यावना तोंगान तोंगाबा पोलम सिंगदगी पोथोक कयामरुम पुथोकली आर्टिसान सिंगना मखोयगी हैथोय सिंथोयबा अदु उथोक्तुना अमगा अमगगी मरक्ता सांगदमनबा होनागदबनी डॉक्टर रंजन हाई इंग कुमजा लिसिंग अनि तरा मरीदगी हौना अवांग नोंपोक लमदमदा रेलवेज की दमक लुपा कोटी लिसिंग मरफुनिथोय थादखरे अमदी रेल लंबी किलोमीटर लिसिंग अमा चमापन सांगदोकले मंत्री नाई इंग कुमजा लिसिंग अनि तरा मरीदगी हौजिक फावबदा लुपा कोटी लाख अमा चंगना लमदम अस नेशनल हाईवे प्रोजेक्ट पाइखतुना नेशनल हाईवे किलोमीटर लिसिंग मंगा सांगदोकले हाई मसीगी मथक्ता अवांग नोंपोक लमदमदा एयरपोर्ट मसिंग मापनदगी 13 हेंगतले लेबाक अमा मिखल अमा हाइबसी ओइथोक हनबगी मतंगदा थिजिनबा हानगी राष्ट्रपति रामनाथ कोविंद लुचिंगबा कमिटी अमा सेमले राजस्थान की जयपुर पाउमीसिंग द वांगांगदा पार्लियामेंट्री अफेयर्स मंत्री प्रहलाद जोशी हाई खोंथांग असी चनद्रिंगाई मावोइनना तांका कया थोकना कुपना खनकीगनी मंत्री नाई लोकसभा अमसुंग राज्य विधानसभा की मिखल असी इंग कुमजा लिसिंग अमा चमापन हुंपुतरे फावददी मतम अमतदा पुन्ना पांथोकलमी श्री रामनाथ कोविंद लुचिंगबा कमिटी असिना हाना लेरमलिबा मिखल पांथोकपगी मोंग मतौ अदु हलकनबगी ओइथोकपा याबा मरमसिंग थिजिनगदौरी भारत ने नुमित थागतोरिबा मिशन आदित्य काउंटडाउन हौरे आंध्र प्रदेश की श्री हरिकोटा लेबा स्टेशन दगी PSLV C57 हयेंग नुंथिल थागकनी सैटेलाइट असी पृथ्वी अमसुंग नुबिक की अकोइबदा लेबा हेलो ऑर्बिट लॉन्ग रेंज पॉइंट L1 दा थमगनी मफम असी पृथ्वी दगी किलोमीटर मिलियन अमा मखाइलोम लापनबा मफमनी लेग रेंज पॉइंट यौनब होनबदा था मरी चंगनी हेलो ऑर्बिट की पॉइंट L1 की अकोइबदा थंबगी खुदोंग चाबा अमना सैटेलाइट असिना नुमिक की थौदांगसिंग अपन अमत याउदना थिजिनबा ngamgani आदित्य L1 मिशन असी की मरु ओइबदी सोलर विंड अमसुंग नुमिक की कुयोम थिजिनबगी दमक्तनी अरोइबदा मरोइबा पाउ नोमदा तंगाई फदर चंगदबा यादबा पोलमसिंग मणिपुर मियामदा फंगनबा सुप्रीम कोर्ट ना केंद्र अमदी राज्य सरकार खंगनख्रे सेक्यूरिटी फोर्स दंगसी तोंगान तोंगान मफमसिंग चथकिबा ऑपरेशन दा खुजुखलाई क्यामरम फागले हारी राज्य से हुजी फावदा देंगी नाबा मियोय चहुम अहुम सुरे इम्फाल वेस्ट जिला दा केस साम मरफु मंगा थेंगनरे राज्यपाल अनुसुया उइकेन हारी हिंसाना करिगुंबा अमतगी वारोइसिन पुरकपा ngamloi मियामना अमत ओइना शांति लेना हिंगमिनदुना हिंसागी वाखलोन थादोकदबनी अमसुंग केंद्र के मंत्री डॉक्टर R.K. रंजन हारी अवांग नोंपो की खुदसा हाइबसिंगना मखोइगी हैथोइ सिंथोइबा अदु उथोक्तुना अमगा अमगगी मरक्ता चांगदमनबा होनगदबनी पाउ लोइजरे।